ꯑꯩꯈꯣꯏ ꯉꯁꯤ ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯦ academic resource sub committee ꯄꯨꯡꯁꯦꯝ ꯁꯦꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯑꯗꯩ ꯃꯣꯏꯅ ꯐꯣꯡꯒꯗꯕ ꯂꯥꯏꯔꯤꯛꯅꯦ ꯑꯗꯩꯗꯤ ꯃꯁꯤꯗꯤ ꯑꯣꯜ ꯑꯁꯥꯝꯒꯤꯅꯤꯗꯅ ꯑꯃ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗ ꯐꯣꯡꯕꯤꯌꯨ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯐꯣꯡꯖꯕꯅꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯅ ꯂꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯁꯕ ꯀꯃꯤꯇꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯔꯣ ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯥꯏꯔꯤꯛꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯣꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯄꯤ ꯂꯥꯏꯔꯤꯛꯇ ꯅꯠꯇꯕꯗ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯅꯣ ꯈꯔ ꯇꯥꯁ ꯇꯧꯔꯤꯕ ꯈꯔ ꯋꯥꯡꯈꯠꯂꯒ ꯇꯥꯁ ꯇꯧꯔꯝꯃꯤꯁꯤꯡꯁꯦ ꯉꯁꯥꯏ ꯒꯥꯔꯖꯤꯌꯟꯁꯤꯡ ꯈꯪꯅꯕꯅꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕ ꯑꯣꯖꯥ ꯉꯧꯕ ꯆꯨꯝꯃꯤꯀꯣ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯐꯥꯎ ꯈꯪꯗꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯐꯥꯎ ꯃꯌꯦꯛ ꯈꯪꯗꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯏꯆꯥꯁꯤꯡꯅ ꯄꯥꯕꯗ ꯂꯥꯜꯂꯒ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯆꯨꯝꯊꯣꯛ ꯉꯝꯒꯗꯒꯦ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯄꯤ ꯂꯥꯏꯔꯤꯛ ꯉꯁꯥꯏꯒꯤ ꯇꯝꯈꯤꯕ ꯑꯩꯈꯣꯏꯅ ꯀꯣꯃꯥꯟ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ 1ꯒꯤ ꯂꯥꯏꯔꯤꯛꯇꯨꯇ ꯅꯠꯇꯕꯗ ꯉꯁꯥꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯏꯅ ꯈꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯝꯄꯂꯥꯟ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯀꯩꯅꯣꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯔꯤꯁꯣꯔꯁ ꯁꯕ ꯀꯃꯤꯇꯤꯅ ꯃꯁꯤꯗ ꯆꯣꯡꯗꯣꯛꯄꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯟꯅꯕꯤꯌꯨ ꯃꯌꯥꯝꯅ ꯉꯁꯥꯏ ꯃꯤꯂꯥꯜ ꯑꯗꯨꯗꯒꯤ ꯗꯨ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯗꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝ ꯌꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕ ꯂꯥꯏꯔꯤꯛꯀ ꯌꯧꯍꯟꯈꯤꯕ꯭ꯔꯥ ꯌꯧꯍꯟꯗꯕ꯭ꯔꯥ ꯃꯗꯨ ꯑꯩ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯕꯠ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯑꯁꯥꯝꯅ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯃꯨ ꯍꯥꯏꯔꯛꯏꯕꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯃꯌꯦꯛꯇꯨꯅꯤꯀꯣ ꯃꯁꯤ ꯃꯤꯂꯥꯜꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯗꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯏꯗꯤ ꯇꯧꯒꯗꯕꯁꯦ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯈꯤꯕ APSC UPSC ꯑꯗꯨꯗꯨ ꯋꯥꯡꯅ ꯆꯠꯄꯗ ꯑꯗꯨꯅ ꯑꯣꯏꯖꯈ꯭ꯔꯦ ꯑꯗꯨ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯆꯠꯅꯔꯤꯕ ꯃꯌꯦꯛꯇꯣ ꯃꯣꯏ ꯇꯝꯃꯤꯕ ꯃꯑꯣꯡꯗꯣ व्याकरण खंदे अमा खंदे मदुगा अखोई हौगपद ngari अदुगा मदुगा कमाय चमिनगदगे हाइबसिने कोन मदुगी दो मांग थमजरगा ngसाइगी हारिबसि कोइना हौगचबनी अदुगा ngasi अइना खंजबदा लारिक सिगसु हौगलकपगी ओइनसे यामना ngसाइ अइना हाइजगिबा अमा अनि खक्तो ngसाइगी प्रिंट तौबद चोंगिबा लाखिबा दुगैदी मसे अइना गौहती द चलगा प्रिंट तौजबनी अदुगा मसी लारिकसु ngसाइगी अइदी मयेक्सि यामना प्रूफ तौबसु ngमजबना चदवा अदुना असिदा चोंतोक चोंजिन तौगे तौरंबा याय अदुगी सिदगी लालकपसु याय मदु अइ करिमता हाइबा ngमजररोय अदुना मदुगा लानबा खरदो मदु स्मोक्चरगे हाइजरी बदुनी अदुना लारिकसे दुमाय तौदना मतम दुगी अचौब डिमांड अमखक वाकत अमखक मतम दुगी डिमांड अम लाकदुना अइखोयना मसिगी लारिकसे फंगजबनी अदुगा लाइबक फदना फोंग ngमजबनी कोइ ngasi अइखोयना नमजरीबा लिसिंग कनोसे लिसिंग अहुम हारिसे लिसिंग अहुम हारिसे अइखोयना मयामना काउबिवदबा मना हाइरिबा लारिक असि फ्री पीगदोरिबा लारिक नतनिको अदुगा लिसिंग अहुम सिदा लिसिंग अनि मखाइ मुकना अइखोय मथौ ताबने अनि मखाइ मुना अइखोयगी नंबर ऑफ एनरोलमेंट हाइतारे हौगलकपगी ओइना मदुदा मसिंग हाबे पाथोकनरगा लिसिंग अनि मखाइ मथौ ताय हाइबदो चुमरा मथौ ताय हाइबदो तौरगा लिसिंग अनि मखाइ से कोन नमसी अदुगा यांगी चावा सिगुमना मथौ ताबा अतै अतै गोन जोलुसु योनसि अदगा फिरे पिथोक्सि बट चट लिसिंग अनि मखाइ सि मदि फ्री द पीबि नत्रदा फ्री द पीबगी ओइना कोइना नमजबनि मसि अचौ मिशन नमने मसि याम लाइबा कनो नते द कॉपी चनी खक योलगा त चहुम खक नमगा तौरि नते असिमा कोइ मसिदा लान मखरा यावबदो अमा मदुम कन तौरसि अदगा मथंदा इ मुक लाक्सगे ngसाइगी अखोइगी ओजा कनोना एनडी होदामबना हाइबिगिदो अइसु मसे याम फील तौइ कोमान अमसुंग खोमानसे कमाय तौगेदा अइना फील तौजरिसिना अखोइगी से खितंग कोगा क्लास 1 गा अनिसे सोमलप ओइना हौगिबसे मसी खितंग अखोइ खंदबा वालौब्रा अखोइना कोमानदे हौरमगदी तोप तोगानने अदोगा जिरी अखोइगी खंदबसे मयक सेंग सेंग मखोंदगी लादौने कोगा क्लास 1 से पुन्ना हौजनगिबसे
masi ekoi su khangde but government of Assam ki masi policy oram ba jai masi ekoi na ko man da haujage na ani si punjal ga haujage na to haujage se koi amata hai gi de ekoi ga bu mayek mitai me se introduce to biro na hai ba se si ekoi gi kholao ne koi demand madu da mu ne pirak pone noi asida ko mo se yam tame mo se ekoi na khang ni se oi oja oda mana ama kano ma reason ma piri but NCERT hari se angau nate mitai mek nate moi mayek mayam dil dawr class mayam dil dawr ani ngarang hajar me mayam akoi sigi class da isam me samna sigi class ga sigi room sida class manga khak kamai tawdu no sidi khoi class manga khak kamai tawdu no oja ama siga chhatra ma siga dumai to class ani tam chok chali tawri wi matam jibune kare de oja manga khak lai re dugidi class som taruk tare khalai de min mari ahum mari tak toy manipuri ta nate bengali su asami su loina adu kamai tak to madu training to ali pi de yung go mo NC ujik SCR tum de ko de pasa thadari ni adu mai to na sai moi su chumle ram bajai anyway masida aina madugi wahun duma aina sengdok chabane adu mai to la hen bagi moms mari duga mari da kole natra adu ma hai ba suma symmetrical oi adu aina manipur da hangu matam da oja hosu dum oja hoina khangbi bani masi hana oja sing hana khangbi rangoni adu ai si yamna koi tam mad lai ga dawne ba lai ba si lon khra da itheng na yus mai lahen ga dabni ana mayek si adu masi tawdu si kari gi no have da moi unicode semagum da yamna generalize tawradi handagi channel pa mayek to mai system da tawragadi unicode se semba yade hai bang adu gumba tamam ko moi hai madu kada kadai phawa chumba adu di ei khangjadre adagi hujing asi sida yamna amakhak aina sai sigi kano sigi matang da khangde adagi loan gi mayek ki matang da khangde bengali khangde english khangde nganai khara akoina chahi chahum chamri si bengali mayek ko like tamai ne aigi thinking na ipa ipu sine lari lari pura makse afo lari haitare no je ko nainani ba saita nani pura makse je bengali mayek te iram ngatani khara madi hai bengali si yam usita bagi yam natragana nungsi de bagi mod punto to si haiba adu bomba amaka koina thengnei masi tasena wai koina gi yam kanna ekoi gi ojabam khak leiragadi ekoi gi oiba bu taru tahena leiragadi ate yato kari gi si nagadori no haiba gumba mai khangde de kano da khangde english su mi maro natra english su mi maro lonia na haiba si english laktra akoi kadai phom ngam godage masi ge ta haiba da yam lai but haidorok da tawtorok thabak da ekoi warakaniya adi manipur ki wakalon sing jiga kadang khenari se kramai taweda moina khalli bengali yalagana lonjan hindi yalagana lonjan english yalagana lonjan gaude season of the mong da yam sing na hari masidi yam lang wari ne akoi di aduna akoi tobi mul khang utputai bengali da ne akoi nam nondar jaru bna taw noi gi mai ekse takana season raga akoi sukku se hi chahum chamri ji koi ज्ञान तांद्र मीगी येतना मीगी कंपटीशन तौद ना थिंगना लाइने खरने सिगतने अब कोन हुजिसु लेत्रि कनाना हरिनो मितै मेयते इबा खबर म ngasi मणिपुर लिसिंग भान चप्र हम तांग बिउने करम खबर चटके पाई इपा इपुगी लन्ने अदु इपाना मयेंगी इमाना दुनी दानी हाइद्र को अदु हाइबदुदा असागी मितै मेयते इबा खबर म लिसिंग अहुम चलम बदगी चलक तद्र सुम चलक तद्र मुखिबा मयम जावरे ai koi su isi ma ara mai taw si da mitai me hapta yare na happy but pabi na am display koi uji hai ro ga sai gi angang sing hawal ai si moi am ta pa ngam dre manipur da adu na oi ja adu na masigi kudung sha da ba mayam mai koi lai adu na loan si gi mai thang adu ga matang si da musu panja ke koi asam da lai ba se koi na gawre da meeting taw matam da mai ek si kamai taw ga da अखोइना मणिपुरी साहित्य परिषद का इदबा को अखोई बेंगोली में से इदबा इंग्लिश ने अखोई मई एक्सेंट तौतंग इबा अदुगा निपा अखोई मिगी रीजनल याम हातना कनो तौबा अखोई
ASUꯒꯤ ꯃꯤꯁꯨ ꯌꯥꯎꯏ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯛ ꯀꯩꯅꯣꯝ ꯂꯩꯕꯗꯣ organization ama lebu satra singi youth ke organization ama madusu lawi ado moina harisina noi Assam da leiraga noi mai exita I kai Assam si du ka season na ibi wai yan phajaro wani koi masi season na gadam tasen na season na gadam kadai bau season na bu ya ga da ge ado rega di koina ꯑꯩꯈꯣꯏꯅ ꯁꯛ ꯁꯣꯟꯒꯗꯧꯔꯤꯕ ꯀꯩꯅꯣꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯇꯦ ꯁꯣꯝꯗ ꯑꯁꯥꯝꯗꯒꯤ ꯂꯣꯏ ꯂꯧꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯑꯁꯥꯝꯁꯤꯒꯤ ꯍꯤꯡꯉꯤꯅꯦꯕ ꯑꯁꯥꯝꯁꯤꯅ ꯇꯣꯂꯣꯞ ꯄꯤꯔ ꯆꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯂꯩꯔꯒ ꯑꯁꯥꯝꯗ ꯂꯩꯔꯒ ꯅꯣꯏ ꯑꯁꯤꯇꯪ ꯑꯣꯏꯔꯒꯁꯨ ꯑꯁꯥꯝ ꯃꯌꯦꯛꯁꯤ ꯅꯨꯡꯁꯤꯕ ꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯑꯗꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤꯗꯤꯀꯣ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯇꯨꯗꯥ ꯍꯥꯏꯅ ꯇꯧꯔꯦꯅꯦꯀꯣ ꯃꯌꯥꯝ ꯑꯃ ꯁꯛꯄꯅꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ ꯁꯩꯍꯧ ꯏꯁꯩꯁꯤꯗꯤ ꯏꯟꯗꯤꯌꯥꯗ ꯈꯨꯔꯨꯝꯖꯔꯒ ꯁꯛꯄ ꯏꯁꯩꯅꯤꯅ ꯑꯁꯥꯝꯗ ꯆꯠꯀꯦꯔꯥ ꯃꯅꯤꯄꯨꯔꯗ ꯆꯠꯀꯦꯔꯥ ꯆꯞ ꯃꯥꯟꯅꯔꯣ ꯑꯗ ꯑꯩꯈꯣꯏꯗ ꯆꯩꯐꯝ ꯂꯩꯇꯦ ꯑꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯕꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯂꯝꯁꯤꯗ ꯄꯣꯛꯎꯕꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯦꯛꯀꯤ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯗꯦ ꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯀꯔꯝ ꯍꯥꯏꯅ ꯄꯤꯕꯤꯔꯤꯅꯣ ꯑꯗꯣ ꯑꯝꯇ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯥꯟꯗꯣꯂꯟꯒ ꯇꯧꯈꯤꯕ꯭ꯔꯥꯅꯦ ꯇꯧꯗꯦꯗꯅ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯈꯪꯉꯒ ꯄꯤꯕꯤꯔꯛꯏꯅꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯗꯣꯃ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯕꯗ ꯐꯪꯗꯗ ꯂꯥꯛꯑꯕꯅꯦ ꯃꯤꯇꯩ ꯃꯌꯦꯛ ꯀꯥꯏꯁꯦ ꯑꯗꯨꯝ ꯁꯠ ꯂꯥꯎꯅ ꯄꯤꯕꯤꯔꯛꯏ ꯕꯦꯡꯒꯣꯂꯤꯁꯨ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯧꯖꯤꯛ ꯐꯥꯎ ꯆꯠꯅꯗꯦ ꯀꯣꯔꯠꯇ ꯏꯅꯗꯦ ꯀꯅꯥꯝꯇ ꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛ ꯑꯅꯤꯃꯨꯛꯇꯪ ꯂꯩꯕꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯂꯣꯟꯁꯦ ꯀꯗꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯖꯁ ꯁꯨꯞꯅꯒꯤ ꯄꯔꯤꯈꯥ ꯈꯔ ꯊꯥꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯁꯤ ꯕꯦꯡꯒꯣꯂꯤ ꯊꯣꯡꯈ꯭ꯔꯣꯅꯦ ꯕꯦꯡꯒꯣꯂꯤꯗꯒꯤ ꯍꯦꯟꯗꯅ ꯅꯪ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯌꯦ ꯕꯣꯔꯣꯁꯦ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯏ ꯂꯣꯟꯅ ꯉꯥꯡꯕ ꯌꯥꯏ ꯃꯣꯏ ꯂꯣꯟꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯂꯩꯌꯦꯕ ꯃꯣꯏ ꯂꯣꯟꯅ ꯉꯥꯡꯉꯦꯗ꯭ꯔꯥ ꯑꯗ ꯉꯁꯤꯒ ꯍꯥꯞꯆꯜꯂꯒ ꯃꯥꯅ ꯉꯥꯡꯉꯤ ꯂꯣꯟꯗꯣ ꯀꯔꯤꯅꯣꯗꯣ ꯑꯁꯥꯃꯤꯁꯇ ꯈꯪꯉꯅꯦꯕ ꯏꯪꯂꯤꯁꯇ ꯈꯪꯉꯅꯦꯕ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯩꯈ꯭ꯔꯕꯅꯦꯕ ꯕꯣꯔꯣꯒꯤ ꯃꯣꯏꯐꯥꯎꯗ ꯂꯥꯛ 30-40ꯒꯤ ꯄꯣꯄꯨꯂꯦꯁꯟꯅꯦ ꯋꯥꯔꯤꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯂꯥꯛꯑꯦꯕ ꯃꯌꯦꯛ ꯂꯥꯛꯑꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏ ꯃꯌꯦꯛꯁꯤ ꯂꯧꯗꯥꯏꯗ ꯑꯩꯈꯣꯏ ꯇꯝ ꯇꯥꯏꯌꯦꯕ ꯃꯁꯤꯗ ꯅꯤꯡꯍꯟꯅꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯟꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯇꯝꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯄꯨꯡꯁꯤ ꯁꯤꯕ ꯅꯨꯃꯤꯠꯇꯨꯒ ꯍꯟꯗꯣꯔꯛꯑꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯃꯤꯗꯤꯌꯝ ꯑꯃ ꯑꯣꯏꯅ ꯇꯝꯊꯒꯗ꯭ꯔꯥ ꯇꯧꯅꯔꯤꯁꯤꯕꯨ ꯍꯥꯏꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯌꯦꯛ ꯅꯠꯇ꯭ꯔꯒꯅ ꯁꯕꯖꯦꯛꯇꯨꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯣꯗꯒꯤ ꯑꯦꯝ ꯑꯦ ꯐꯥꯎ ꯇꯝꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯨ ꯍꯪꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏꯗ इवा वादंगी नोई मीडियम द सीजन रो न तौरीसे मसिदे कोई हंदोक यारो कोई सुंग हंदोक सुंग यारो मजुना अखोइना तंगदब मये खंगदे कनो खंगदे अखोइना तौदुर मयाम से अखोइ गवर्नमेंट ऑफ असम की सिलेक्ट इन अखोइ चत्ताई दो गवर्नमेंट ऑफ मणिपुर का कुछ कुसम बताई मधु हाइसे ngसाई एपीएससी थाबगी नतगना यूपीएससी थाबगी नते नतगना सेंट्रल एग्जाम में थाबगी नते अखोइ मये कम लेजरम अखोइ ngasi फंगीब कनोसे अखोइ फंगजरिने मयाम अदुना कनोसे ngasi की लारिक फोंबसे यामना अखोइ की आई इसानादी माई पाई हाय तारेने को आई इकाई की खंगदंगे हायो तारे को अदो रगसु माई पाए अखोइ आई सुवाना सु कोई हौगलकुद मी कुन खक तिनगिबदो लोसलकपसु मी कुन मक दुम लेंगना लैबिरगा ngasi लारिक फोंबसि यावगी हेबिगे रेकॉर्ड से को यामना साबिगे दुने मसी रेकॉर्ड से अदुम लेहौरगनी मसी रेकॉर्ड से दा यावरिबा पुनमुकसु मसी रेकॉर्ड से यावरबनी मयाम मिंग यावबिरबनी si hajarga mayam no ko am khanna khuram jara